بسم الله الرحمن الرحيم. Assalamu alaikum wa rahmatullahi wa barakatuh. Allah Ta'ala gi Fajaba Minglen sing manungda thoidokpa Minglen lamadi AL-HAFIZ Ngakpi Shenbiba Mapu the Guardian. Minglen sing mari leinana senglaba Quran da surah number 13 ayat number 53 asum haibiri ta sengna mak aigi mapudi Ngakpi Shenbiba ni pot punamaki ta sengna mak Malem Tagasida lady ba hingba punamak se mahaki taujali makadi yomdona tambiri haibidi mahaki ngakpi Shenbibagi makada tambiri tayang palasita sena ba mapana idrapasu amasung malem asda lady ba masing tingam drab jiba sing ase masigi machinjak phanghaliba amasung masina laibata hingbada khudong chaba oheliba punamak si mahaki taujal natana kanagi taujal oigadage madugi parmalamadi mapala idaba taimung palasi mahaki khudumda thambiba asini mahaki khudumda thambibagi arthadi masigi kanglon ide mahausagi kanglon ama yatuna masigi mahausagi kanglon asigi hongba naidreba liklamda nongmagi punsi asi sathaduna thambiriba asini kanglon asi Mahausagi nainarol Mahausabu nainarol nainaba singna masibo Mahausagi nemniti haina khangnarabasu Mahausagi kanglol haina khangnarabasu asengbadi alame khal asida mapu mahaki kanglol aduni hariba kanglol asi khangba amasung masibu mapung phana ada tawduna haibadi ngaktuna chatpa ngambada punsigi mai pakpa amadi tekta kaidana hingba ngamgadoribani tasengna akhoi general education asida honnariba khangnaba amsung tamnaba honnariba asimak akhoi mahausa amasung masigi kanglol asi munna khangbani amadi masigi mutabik habadi masigi kanglol asi gi matungina akhoi chatnaba ngamnaba chatpa ngamnaba honnabani maramde hairiba kanglol sing asi karigumba mayokta akhoi chatlurabani madugi phal afabo oide awa ana na madugi phal oi paramalamada ngasi nungju nungsagi sang kairak liba aduga karigumbada nong khajitang sobada ising chauk thok liba masi mahaki kanglon gi haibati ecological balance si miyoibana thugai rubadagi ni matamamada sing da upalo apal jungle sing marang kaina leirammi matamadu da nungju nungsagi sang su kairamde aing asagi sang su pharammi haujikti nong khajitang sobada ugi mara sing ne ising bu subsanduna sing da thamlaga tapna filter tawduna thadoraklaga sahi chuppa torel sing na ising gi supply tawrabba do hausti ising subsan binaba u sing haudabana ising haibadi nong sing ado surakpaga ising ado tampaki haibadi turen marinda khangphu phu tharakpana tampaki lamsing de ising chau thok lebani amasung nongju nongsagi matungda turen singda ising senbinaba chelaknaba laitabadagi mapuk tatlibani asumna carbon dioxide subsallaga oxygen pithoragliba upana asangaman walakpadagi asaba puriba haibadi maisha puriba carbon dioxide sing asina aikhoigi nungsit ki koyom de helakpadagi maisa haibadi asabagi chang asi asum hengalaklibani amasung hingbada awap oiraklibani aduna hairibe ecological balance asi khangba ase amasung ngakna chatpai base mahausagi kanglon bu chapchana illaba khakta da oithokadabani mahausagi kanglol asi thambiram laba matungda aikhoina masibu khangnaba honaba amasung innaba honaba haibasimak mapu mahaki kanglon bu khangnaba honaba amasung innaba honaba aduni haibadi mapu mahakpu Allah Taala bu khangnaba honaba singi thogdang amani tasingna Allah na paisinduna thamining thaulai pak amasung prithibi bu makhoina haidokhidana ba makhoigi mafam singdagi lambi singdagi ning thaulai pak ta leiriba haibadi asman da leiriba masing thingam daraba thawam chaksing ase magi lambi da haibadi orbit amamam da chatli karigumba hariba orbit sing asida makhoina chatlamdraba amasung makhoigi khongchas sing ase matam gi honglam lagadi thawam chaksing ase cross haibadi makhoi amana amabu lambi da thengnadana asman asida achoba okhaiba kaya thorak langbadabani tayumasung hairiba khudong thiba sidagi Allah Taala na kanbiri amasung malemda tangdu laitana lainanaba haibe laiba phanghanberi masim haki
system haibidi kanglol asi thambibanani haibidi mahaki khudumda thambibani sura number 35 ayat number 94 da matang asida panbiribasi amutang wakhan thabiyom sung yingbiu ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯁꯥꯎꯔ ꯖꯒꯠ ꯑꯃꯗꯤ ꯇꯥꯏꯕꯪ ꯃꯁꯥ ꯄꯨꯝꯕ ꯀꯥꯡꯂꯣꯟ ꯑꯃꯒꯤ ꯃꯈꯥꯗ ꯂꯩꯕꯁꯤꯃꯛ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯒꯤ ꯁꯥꯈꯤꯅꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯕꯤꯔꯤꯕꯅꯤ ꯇꯥꯏꯕꯪ ꯃꯥꯂꯪ ꯄꯥꯟꯕꯗ ꯑꯃꯗꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯕ ꯄꯨꯝꯅꯃꯛ ꯃꯍꯥꯛꯇꯒꯤꯅꯤ ꯑꯃꯁꯨꯡ ꯄꯨꯝꯅꯃꯛ ꯆꯪꯖꯕꯅꯤ ꯃꯌꯥꯊꯪ ꯏꯟꯕꯒ ꯂꯣꯏꯅꯅ ꯃꯁꯤꯒꯤ ꯄ꯭ꯔꯃꯥꯟꯗꯤ ꯃꯁꯤ ꯀꯨꯔꯥꯟꯒꯤ ꯁꯨꯔꯥ ꯅꯝꯕꯔ ꯍꯥꯏꯕꯗꯤ ꯁꯨꯔꯥ ꯕꯀ꯭ꯔꯥꯒꯤ ꯑꯌꯥꯠ ꯅꯝꯕꯔ 113ꯇ ꯍꯥꯏꯕꯤꯕꯅꯤ ꯃꯁꯤꯒꯤ ꯄ꯭ꯔꯃꯥꯟ ꯑꯃꯗꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯑꯃꯁꯨꯡ ꯇꯥꯗꯕ ꯄꯨꯝꯅꯃꯛꯅ ꯃꯁꯥꯒꯤ ꯁꯦꯐꯇꯤꯒꯤꯗꯃꯛꯇ ꯀꯥꯡꯂꯣꯟ ꯍꯥꯏꯕꯗꯤ ꯃꯍꯧꯁꯥꯒꯤ ꯀꯥꯡꯂꯣꯟ ꯑꯁꯤ ꯏꯜꯂꯤ ꯈꯨꯗꯝ ꯑꯣꯏꯅ ꯃꯍꯧꯁꯥꯒꯤ ꯀꯥꯡꯂꯣꯟꯅꯤ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯃꯍꯧꯁꯥꯒꯤ ꯀꯥꯡꯂꯣꯟꯅꯤ ꯑꯍꯤꯡ ꯑꯃꯁꯨꯡ ꯅꯨꯡꯊꯤꯜ ꯅꯨꯡꯊꯤꯜꯗ ꯆꯥꯛꯇꯥꯕ ꯑꯃꯁꯨꯡ ꯅꯨꯡꯊꯤꯜꯗ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯑꯃꯁꯨꯡ ꯁꯨ ꯅꯣꯝꯕ ꯃꯤꯑꯣꯏꯕ ꯑꯃꯗꯤ ꯑꯇꯣꯞꯄ ꯖꯤꯕꯁꯤꯡꯅ ꯆꯠꯊꯣꯛꯂꯒ ꯑꯍꯤꯡꯗꯗꯤ ꯃꯍꯥꯛꯅ ꯄꯣꯊꯥꯕ ꯑꯃꯁꯨꯡ ꯄꯣꯊꯥ ꯁꯪꯂꯦꯟ ꯑꯃꯁꯨꯡ ꯄꯣꯊꯥꯐꯝ ꯊꯤꯅꯔꯛꯏ ꯃꯤꯑꯣꯏꯕ ꯑꯃꯁꯨꯡ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕ ꯁꯤꯡꯅ ꯑꯁꯨꯝꯅ ꯇꯧꯏ ꯃꯁꯤ ꯀꯥꯡꯂꯣꯟ ꯏꯟꯕꯅꯤ ꯍꯥꯏꯕꯗꯤ ꯃꯁꯤ ꯃꯄꯨ ꯃꯍꯥꯛꯀꯤ ꯌꯥꯊꯪ ꯏꯟꯕꯅꯤ ꯄꯔꯃꯥꯟ ꯑꯃꯗ ꯍꯥꯏꯖꯕꯅꯤ ꯃꯍꯥꯛꯅ ꯃꯁꯤꯕꯨ ꯋꯥꯁꯛꯄꯤ ꯃꯗꯨꯗꯤ ꯀꯨꯔꯥꯟ ꯁꯔꯤꯐꯄꯨ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯕꯗꯒꯤ ꯑꯃꯗꯤ ꯃꯁꯤꯕꯨ ꯁꯤꯡꯅꯕ ꯈꯨꯗꯤꯡꯃꯛꯇꯤ ꯉꯥꯛ ꯁꯦꯟꯕꯤꯗꯨꯅ ꯊꯝꯕꯤꯒꯅꯤ ꯃꯃꯥꯡꯗ ꯍꯥꯏꯖꯈ꯭ꯔꯦ ꯃꯄꯨ ꯃꯍꯥꯛꯀꯤ ꯊꯣꯏꯗꯣꯛꯄ ꯃꯤꯡ ꯑꯃꯅꯤ ꯑꯜ-ꯍꯥꯐꯤꯖ ꯍꯥꯏꯕꯗꯤ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕꯁꯤ ꯃꯈꯜ ꯃꯊꯦꯜꯅꯤ ꯑꯇꯣꯞꯄ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕ ꯑꯃꯗꯤ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯕꯕꯨ ꯃꯍꯥꯛꯀꯤ ꯁꯤꯔꯥꯇꯨꯜ ꯃꯨꯁꯇꯀꯤꯝꯗ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯖꯃꯥꯅ ꯈꯨꯗꯤꯡꯃꯛꯇ ꯅꯕꯤ ꯑꯃꯁꯨꯡ ꯄꯩꯒꯝꯕꯔꯁꯤꯡ ꯂꯦꯞꯇꯅ ꯊꯥꯕꯤꯔꯛꯈꯤ ꯍꯥꯏꯔꯤꯕ ꯅꯕꯤ ꯑꯃꯁꯨꯡ ꯄꯩꯒꯝꯕꯔꯁꯤꯡꯒꯤ ꯃꯔꯛꯇ ꯁꯩꯐꯥ ꯑꯃꯁꯨꯡ ꯑꯁꯃꯥꯅꯤ ꯀꯤꯇꯥꯕ ꯃꯄꯨꯡ ꯐꯥꯕ ꯀꯤꯇꯥꯕ ꯊꯥꯕꯤꯔꯛꯈꯤ ꯑꯆꯧꯕ ꯀꯤꯇꯥꯕꯁꯤꯡ ꯑꯁꯦ ꯍꯧꯈꯤꯕ ꯃꯃꯥꯡꯗ ꯊꯥꯕꯤꯈꯤꯕ ꯑꯆꯧꯕ ꯀꯤꯇꯥꯕꯁꯤꯡ ꯑꯁꯦ ꯃꯁꯤꯒꯤ ꯑꯁꯦꯡꯕ ꯁꯛꯐꯝ ꯑꯗꯨ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯀꯨꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯨꯔꯥꯟꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯌꯥꯔꯛ ꯍꯟꯅ ꯅꯤꯡꯁꯤꯡꯕꯤꯔꯤ ꯃꯗꯨꯒꯤ ꯃꯔꯝꯁꯨ ꯍꯥꯏꯕꯤꯔꯤ ꯃꯗꯨ ꯃꯇꯝꯗꯨꯒꯤ ꯙꯔꯃꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯃꯥꯠ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯑꯅꯤꯡꯕꯁꯤꯡ ꯑꯗꯨ ꯍꯥꯞꯆꯤꯟꯈꯤꯕꯅꯤ ꯑꯅꯤꯁꯨꯕꯅ ꯃꯈꯣꯏꯒꯤ ꯂꯂꯣꯟ ꯏꯇꯤꯛ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯑꯣꯏꯍꯟꯈꯤꯕꯅꯤ ꯍꯥꯏꯔꯤꯕ ꯑꯜꯂꯥꯍꯒꯤ ꯑꯁꯦꯡꯕ ꯋꯥ ꯄꯥꯎ ꯑꯁꯦ ꯃꯈꯣꯏꯅ ꯂꯂꯣꯟ ꯏꯇꯤꯛꯇ ꯁꯤꯖꯤꯟꯅꯈꯤꯕꯅꯤ ꯑꯗꯨꯒ ꯃꯁꯤꯃꯁꯨ ꯍꯥꯏꯕꯤꯔꯤ ꯃꯗꯨꯗꯤ ꯑꯁꯦꯡꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨꯗ ꯌꯥꯎꯕ ꯑꯆꯨꯝꯕ ꯑꯃꯁꯨꯡ ꯑꯐꯕ ꯃꯆꯥꯛꯁꯤꯡ ꯃꯥꯡꯈ꯭ꯔꯦ ꯃꯁꯤꯒꯤ ꯄ꯭ꯔꯃꯥꯟꯅ आखिर नबी सल्लल्लाहु अलैहि वसल्लम लाकनी लेंबीरकनी अमसुंग महाकी माइकेदा महाकी मफमदा थाबीरखेबा कुरान शरीफ मसीगी मुताबिक अमसे अल्लाह की नबी सल्लल्लाहु अलैहि वसल्लम की उम्मत ओइना हिंगलाउ हाइबेरंबा अचौबा लाइरिक सिंगी वफम मदो मखोइना मदुबो लोसिनख्रे तसेंगनमक अखोइना थाबी खिबने निंगसिंग हन्नबगी लाइरिक अमसुंग अखोइना सोइदना मंगाक सेनबीगनी मदुबो कुरान सूरा नंबर 15 आयत नंबर 5 मसिंगाक सेनबिनबगी मरम करिनो मदसु कुरान शरीफता असुम हाइबीरी सीद हिदाकनी थमोइनुंग लैबा अपंगबा चिंगनबा नमथाक तौबना चिंगबा रूहानियत के अनाब सिंगी हाइबदी अखलाकी रजिल्ला फत्तबा नफसानी की अनाब सिंगी लाइकोक अनाब हिदाकनी पुनमक लमजिंग अमा अमसुंग थौजानी थाजब ईमानदार सिंगी सूरा नंबर 10 आयत नंबर 53 मसी हाइबदी कुरान शरीफ असे मपुंग फाबा पुकैनी असुम हाइबीरी सूरा नंबर 3 आयत नंबर 59 दा चौराक पार्था अखोइना सिथबिदे करिगुंबा अमत किताबता हाइबदी कुरान शरीफता करिगुंबा अमत सिथबिदे अल्लाह ताला दा सबसाना संगजरबा मनाइसिंग मपुंग मंगोदा मपुंग फाना थाजबा यकिन थमजई मदुगी परमालबदी याकूब अलैहिस्सलामना महाकी मचा सिंगना महाकी मचा अतोंब बनियामिनबु मखोइगे लोइनना चटननबा हाइजबदा याकूब अलैहिस्सलामना असुमना हाइबीकी सूरा नंबर 12 आयत नंबर 34 दी यंगबियु चानकपा अर्थ अइना महाकपु खुशिनरगदरा नखोइदा ममांगैदा महाकी मयामबु हाइबदी यूसुफ अलैहिस्सलामबु खुशिनखिबगुमना तैगुमसुंग अल्लाहना ख्वाइदगी हेना ngakpi सेनबीबनी अमसुंग महाकना ख्वाइदगी हेना ngakpi हाइबनी
ngakpi haibasingi marakta Allah na haibiri Allah Ta'ala na haibiri ityas yengdabra fattaba lambida khongpham nabasingi poloi kari oikhibage sura number 3 ayat number 95 da haibiri charakpa artha aduna fattaba aranba misingi maru kakre amasung thagachariba punamak Allah boni mapuni taibang pan pomnamakki aroibada saring mate amtang thamjage mikup singi matungda kari thokadage mikup singi matungda kari thokadage haibagam de kanana su amambagi wadi Allah tana khangi singnaba kiba pukningi leitadrabada upai oinei mahaki ming laujabatana Allahu Allah la ilaha illallah hingani mahaki mingaloinana sigani mahaki mingaloinana khongloi singase leisanu pukningi lamlenda mahaki oiba punamak leibiyu thamoigi lamlenda madu oirabadi yare thaurang tauba phibam khuding mayokna nabada phibam khuding mayokna nabada fazilat Minglen asi tara taruglak nungtigi solabadi mahusagi oiba awa anadagi hingba ngangbani inshallah